Ukrul lambida kulai paibu kuki militants singna chatharakhiba ambush amada laikhidraba migi masing ahum sure haire miyoi ahum asigi manungda amadi nupini thodok asigi matungda litan area da akan mamongda khutthoknabagi thodok thokhre haire ngasigi thodok adu litani mafam kharada tangkulgi gari da attack tawraktuna misiminagi thodok thokankhibani haire masigi matungda litan area da akan mamongda khutthoknakhibani haire NRC tawdringai census tawba yaroi haina JACgi no kongang sangsilingai amadi state asida misi mina thoklingai serakta census tawnabagi mathau taba document sing courier gi khuthangda Imphal gi post office ta tunglare haire ngasigi ahing nongyai dagi numit mangani Manipur pumba total shutdown laothokkhre tronglaubi gi thodokpu yaningdabu tuna shutdown laothokhibani April tang kun manga phawgi manungda tronglaubi gi pikliba angang amadi micham hatpada senabasing lengakna phaduna miyamda sinagadabani haina JACgi na phongdokre Prime Minister की बेटी बचाओ बेटी पढ़ाओ की वहानथोक मणिपुर ददी लेट्रे काश्मीर की पहलगाम दा थोखिबा थौदोक अदुदी प्राइम मिनिस्टर ना खुदकता टेररिस्ट अटैक नि हाइना लाउथोकलगा मणिपुर ददी अंगांग सिरबा फाबा वा अमा फाबा हाइदबा प्राइम मिनिस्टर की थवंग मियामना सिंगनदबा नgamde हाइना माइरा फाइबिनो फोंदोखरै इम्फाल उख्रुल लंबीदा कुकीना एम्बुश तौदुना तांखोल नुपी अमा यावना अहुम हाटख्रे मियोय कया मरुमना सोकलै इम्फाल यावना मफम कयादा लैरिबा तांखोल सिंग मयमदा हलकनाबा खंगहनख्रै Sim Minister Yumnam Khamsana Tangkul amasung Kuki singi marakta ing tapa hanjin hanabagi pauzil piba khongsat ama chatluraba matung nonghek nganbaga Kuki kulai paiba kangbu amana Imphal Ukrul lambi National Highway 202 da ambush tawraktuna tangkul gi nupi ama yauna khunja ahum hatkhrei kaya amana soklei thawru adu thokhraba tungda Imphal yauna state asigi tongan ba mafam singda leiriba tangkul sing magi khulda hek ngamba makai thuna yangna halaknaba tangkul lusing basingna khangankrei Kuki kulai paiba singi ambushta laikhidraba tangkhulgi miyoi ani adude Ukrul district ki Tasar village dagi SW Sinau Sang sahini putarok apokpagi ming SW Risum Hau amasung district asimaki Kharasom village dagi Yaringam Basum sahini punitoy apokpagi ming Thuimi Basum kawi laikhidraba SW Sinau Sang Naga regimenta tabak tarami aduga hojina retired tawraga leiba miyoi ni adubu nungmaina panbadagi laikanaba ngamdana laikhidraba nupi adugi mamingde haujuk phawbagi oina khangdrei mapam adudagi phangba pauna hai Chief Minister Yumnam Khamsana Ukrul da laklambada Imphal Ukrul lambi ase security force na section na hayengdagi ngaklagani nakhoi chathok chasin tawbada karisu kiningai oiraroi hairambagi matung ina tongan ba car yauna gari kharada pareng sana thauraga Imphal dagi Ukrul da halakpani ngasi nungthil pung 2 minute 35 rom tarakpada makhoina litan lanthoklaga TM kasongi marakta Kuki terrorist singna afaba makalgi kulait sing sinaduna atat akham laitana nomai kapsilakibani tawru aduda atai gari ayambagi body da nomai maruna panke windshield glass sing kaike aduga gari anida tongba miyoi anina nomai maruna panke pawsina makhata na hai ambush tawram liba mafam aduda khamba tawdana thuna yangna lanthorakhe Makhoida ambush tawrakle haiba paw ado makhoigi naknaba miyoi singda telephone tawduna khangalakhe asokpaduna maram oiraga naga regimenta personnel oramba SW Sinau Sangde car adumaktada sike aduga atopa Yaringam Basumde mahaki thawai kannanabagidama Ukrul district hospital tamna pukhalakhe adubu hospital hek yawbaga mahakpu layengliba doctor singna leikhidre haina lauthorakhe tawdo adudagi khajik nemtharuraba tangkul amasung Kuki singe hatna sunabagi tawdok thingba ngamdaba phibamda leiraba yana leire masigi sumathakta nagagi phurup singnasu Kuki gi mathakta laman khumbagi thabak chatharakadra haibagi akiba leire panba yabadi ngarang Chief Minister Yumnam Khamsana Ukrul district ki Sinakaithel thawai Kuki village sarkar phungda changduna mafam aduda leiramba Kuki amasung tangkhulgi miyamda pukning phathana leinaba amasung ingtappa hanjil hanaba wafam kayamarum phongdok lamba leikhe adubu hojikti mahaki thorang ado uttagi haibaga chap manarakle Tronglaubi mihat ki matang da semkhiba JACgi ga lenga ka yanaba purakpa ngamkhidabadagi JACgi na ngasi ahing nongyai Manipur pumba total shutdown laothokkhre Tronglaubi da laikhidraba angang anigi mayumda pangthokpa paugi mifam amada JACgi mahut silaga sanamba maipakpa tombina haikhe mayumda tumduna leijaba masin mokpa bom kapsinduna hatkhiba amadi thodok adubu yaningdaba phongdoktuna khongjang changsin khiba miyoi ahum nongmaina kaptuna hatkibagi matangda senari basing April 15 phawbada puthokduna miyamda khanghangadabani haiduna JACgi maikedagi lengakta pukhatki April 15 phawbada JACgi demand phanghandaba tarabadi leibak miyamga khusamnaraga hena kanba khongjang kaya changsilagani haina mahakna phongdokhi
Bisnupur district Tronglawida thokhiba thodoktugi matangda imung manunggi maikaidagi laikhidraba isa ani leibak miyamgini haina sinakrabani miyamna fai haibada saruk yazage amadi paisaga isaga sinabasu pamde haina laikhidraba angang anigi apokpa apokpina phongdokhre laikhidraba angang anigi apokpi mamana asomna phongdokhi madudi JACgi CSO loop mayam amata oina punsin biraga aigi isa manghankhiba thawai lobi khibasi mihatpadu puthoknaba mayam pumnamak amata oina khongjang sangsin minarasi mama amana masa ama kaina bada phawba thamoi puba ngamdribani aidi nongmada isa anidu kaina ribani mayam pumnamak thokpirako ngasi aina chakliba maisakse atopa miyoidasu chak oi haiba leite paisaga isagi thawaiga sinabasu ai pamde mayam pumnamak thokpiraklaga mihatpa puthoknaba laingakta taksin biu numit tarani helaba phawba mihatpa puthokba ngamde aigi isa anido mamabu warorongani gari sukhangzadriba aigi isa anido makhoina tamthina hatok pikhibani mihatpa puthoktriba phawbadi ai ichagi haksang loba ngamloi haina laikhidraba angang anigi mama oinam binitana phongdokhi census pangthokba yaroi haibagi kholauk tabidrei census tawbada siznagadaba pholamsing Imphal Post Office ta pairaga leiramle haire census tawbada siznagadaba pholamsing Imphal Post Office ta pairaga leiramle state asidagi illegal immigrants sing khandoktringai mamangda census tawba yaroi haina miyamna lawringai siraga sida census ta siznagadaba pholam kaya campaign for just and fair delimitation JACgi team amana Imphal Post Office ta leiramba thengnare yamlaba pholamsing adu ngasi numit yungba matungda JACgi convener Jitendra Ningombana lusingba team amana Imphal Head Post Office ki godown da leiramba thengnarakibani hairiba godown asida census pangthokpada sisinagadaba potlam kaya leire haibak akaknaba paw ama phangbadagi JACgi team aduna yengsilubani godown da leiramliba potlamsing adu Imphal East amasung Imphal West district ta pangthokadaba census ki thabak thoramsingda sisinagadabani hairi ngasigi yengsin khongsat adugi matangda JACgi convener Jitendra Ningombana phongdorakpada state asida census tawbagi mangjaba amasung tongjabagi matangda miyam wakal tahanaba JACgi na tongan mafamda campaign pangthoklaga lakli hauzik Manipurda asoba isu kaya mayoknaraga leiribani loinana langi asoba saitheng phangduna miyam tangdu laitana hingba ngamdri masipumnamak Manipur amadi lamda masida khundariba yelhopurupsing nungsibiba ngamdraba illegal immigrants singna thokhanbani makhoi khujil thorangna Manipur thugainaba honabagi mathakta separate administration phawba tanba ngamlakli maram aduna state asida census ki thabak thoram sing haudringai mamangda illegal immigrants sing hana khandokpa haibasi tangai phadaba amani hiram asida miyamna kholaw lawrakpadagi chatliba tha asigi tang amadagi pangthokani haina thorang toramba census ki thabak thoram sing Manipur gi oinadi September thadagi haunaba matam lepki adubu August ki tang 13 tagi self enumeration haunaba laingakna thorang tore Manipur gi luraba tanja asida laingakna census pangthokani haina muklaga leiriba se tawbigano miyamna su kari khongthang paikhatkadage haibase punna wakal taminaduna census pangthokpa yaroi haiba kholaw ase punna lawminase Manipur miyamna census ki mayokta leibanate supnatagi mitopsing hana khandokpiyo haibani Manipur gi luraba tanja asida census ki sinagadaba potlamsing Imphal Post Office ki godown da leiramba asimak laibak thibani lenga ki khongthang ase JACgi na yaba ngamloi haina su Jitendra Ningombana makha tana phongdokhi